ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯂꯣꯝꯗꯅꯤ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯗꯦꯕꯥꯟ ꯑꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯆꯦꯟꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯃꯃꯥ ꯍꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯑꯁꯤꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯗꯦꯕꯥꯟ ꯑꯗꯨꯗ ꯃꯁꯥ ꯃꯎꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯛꯄ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦꯕ ꯌꯥꯝꯅ ꯄꯥꯈꯠꯂꯨꯅꯨ ꯅꯆꯥ ꯍꯤꯡꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯤ ꯌꯧꯅ ꯌꯧꯔꯛꯑꯒꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯑꯗꯣ ꯅꯄꯥ ꯅꯤꯡꯊꯧꯗꯤ ꯆꯦꯟꯊꯣꯔꯛꯇꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯒ ꯃꯥꯗꯤ ꯑꯗꯨꯝ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯄꯥꯅ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯅꯪ ꯍꯥꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯅꯄꯥꯗꯣ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯠꯂꯝꯂꯅꯤ ꯏꯃꯥ ꯌꯥꯔꯤꯕ ꯀꯞꯄꯅꯣꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ ꯅꯥꯀꯟꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯪꯉꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛ ꯕꯂꯥꯀꯥ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯈꯥꯡꯄꯣꯛꯈ꯭ꯔꯪ ꯁꯥꯔꯒ ꯂꯣꯠꯂꯒ ꯂꯩꯔꯗꯕꯅꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯟꯖꯥ ꯉꯥꯏꯒꯗꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯅꯤꯔꯨꯕꯅ ꯐꯠꯇ꯭ꯔꯥ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯃꯇꯦꯡ ꯅꯤꯔꯨꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯪꯖꯔꯨꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯊꯤꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯣꯠꯂꯒ ꯂꯩꯔꯁꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯂꯒ ꯂꯩꯅꯤ ꯍꯥꯏꯕꯒꯤꯅꯤ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯁꯦꯝꯍꯜꯂꯛꯎ ꯑꯗꯨ ꯏꯃꯥ ꯀꯨꯏꯅꯗꯤ ꯄꯣꯊꯥꯔꯨꯔꯅꯨ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯔꯗꯨꯅ ꯃꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯍꯜꯂꯝꯃꯤ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯊꯧꯉꯝꯕ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯀꯪꯂꯩ ꯉꯥꯛꯄ ꯉꯥꯟꯕ ꯂꯩꯃꯔꯦ ꯃꯤꯆꯅꯨ ꯃꯇꯥ ꯂꯦꯝꯕꯤ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥ ꯈꯔꯒ ꯄꯨꯜꯂꯒ ꯃꯩꯖꯥꯎ ꯊꯥꯔꯒ ꯃꯩꯗ ꯁꯥꯖꯥꯎ ꯑꯍꯨꯝ ꯃꯔꯤ ꯌꯥꯏꯔꯤꯗꯨ ꯀꯣꯏꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯉꯥꯟꯕꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯏꯇꯣꯟ ꯈꯥꯒꯦꯝꯕ ꯏꯇꯣꯟ ꯂꯦꯝꯕꯣ ꯍꯥꯏꯁꯦ ꯑꯍꯜꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤꯌꯦ ꯍꯜꯂꯝꯗ꯭ꯔꯤꯌꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗ ꯑꯗꯨꯝ ꯌꯥꯎꯔꯛꯂꯕꯅꯤꯅ ꯍꯜꯂꯨꯃ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯣ ꯈꯪꯍꯟꯖꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯍꯥꯛꯅ ꯁꯥꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯒꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯣꯟ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯃꯤꯁꯨ ꯒ꯭ꯌꯥꯟꯗꯤ ꯑꯣꯈꯥꯛꯅ ꯇꯥꯃꯟꯗꯦꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯔꯛꯇꯒꯤ ꯅꯤꯡꯊꯤꯖꯕꯤ ꯑꯃꯃꯝꯒ ꯈꯜꯂꯒ ꯄꯤꯕꯤꯕ ꯌꯥꯕ ꯑꯗꯨꯗ ꯑꯁ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯃꯤꯁꯦ ꯒ꯭ꯌꯥꯟ ꯑꯣꯈꯥꯛ ꯇꯥꯃꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯗꯥꯗꯥ ꯑꯩꯅ ꯐꯅ ꯊꯤꯔꯒ ꯄꯤꯔꯁꯨ ꯃꯊꯝ ꯑꯣꯏꯅ ꯈꯣꯏꯗꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕꯣ ꯑꯗꯣ ꯗꯥꯗꯥ ꯍꯣꯏ ꯈꯨꯟꯗ ꯂꯩꯔꯕꯗꯤ ꯑꯝꯇ ꯌꯦꯡꯉꯧꯗꯅ ꯀꯗꯥꯏꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯨꯝꯕꯒꯗꯤ ꯑꯩ ꯉꯝꯖꯔꯔꯣꯏꯗ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯏꯇꯣꯟ ꯈꯥꯒꯦꯝꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯀꯣ ꯉꯁꯥꯏꯗꯒꯤ ꯐꯥꯒꯤ ꯇꯧꯅꯔꯤꯕ ꯑꯁꯤ ꯆꯅꯨ ꯍꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯍꯨꯝ ꯃꯔꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯇꯣꯝꯊꯤꯟꯅ ꯉꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯏꯆꯟ ꯂꯦꯝꯕꯤ ꯌꯥꯎꯔꯛꯄꯒꯤꯔꯣ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯁꯤꯗ ꯂꯩꯕꯒꯤꯔꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯏꯕ ꯑꯗꯣ ꯅꯣꯏꯒꯤ ꯃꯔꯛꯇꯨꯗ ꯑꯩ ꯌꯥꯎꯔꯛꯑꯗꯤ ꯐꯤꯕꯝ ꯇꯥꯔꯣꯏ ꯇꯧꯕꯅꯤꯀꯣ ꯏꯇꯥꯎ ꯅꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯃꯌꯥꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏꯅ ꯂꯥꯡꯉꯒ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯅꯍꯥꯁꯤꯡꯒꯤꯁꯨ ꯈꯔ ꯃꯇꯝ ꯄꯤꯌꯨꯗꯅ
ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕꯁꯨ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯤꯕꯨ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯥꯡꯒ ꯄꯤꯔꯕꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕ ꯂꯦꯞꯆꯔꯒꯦ꯫ ꯁꯦ ꯉꯥꯏꯍꯥꯛ ꯅꯣꯏ ꯑꯃꯨꯛ ꯅꯈꯣꯏ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯖꯔꯛꯑꯣꯀꯣ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯅꯅꯕ ꯉꯥꯏꯔꯒꯦ, ꯅꯠꯇ꯭ꯔꯥ ꯏꯇꯥꯎ ꯂꯦꯝꯕ? ꯃꯥꯅꯦ ꯂꯦꯞꯄꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ꯫ ꯑꯗꯣ ꯃꯌꯥꯝ, ꯐꯥꯒꯤꯒꯤ ꯃꯔꯛ ꯊꯠꯅ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯀꯦ, ꯅꯈꯣꯏ ꯂꯣꯏꯅ ꯇꯥꯔꯣ꯫ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯒꯤ ꯃꯊꯪꯁꯤ ꯕꯂꯀꯥ ꯂꯩꯕꯥꯛ ꯇꯥꯅ ꯂꯥꯟꯒꯤꯗꯃꯛ ꯑꯃꯨꯛ ꯆꯠꯂꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯔꯕ ꯏꯇꯥꯎ ꯇꯣꯝꯊꯤꯟ, ꯂꯦꯝꯕ, ꯈꯥꯒꯦꯝꯕ, ꯅꯈꯣꯏ ꯑꯍꯨꯝꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯡꯉꯟ ꯆꯥꯊꯣꯛꯂꯒ ꯕꯂꯀꯥ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯂꯒ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝ, ꯂꯥꯟꯃꯤ ꯀꯌꯥ ꯃꯊꯧ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯏꯇꯥꯎ꯫ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯇꯥꯔꯕ꯭ꯔꯥ? ꯆꯠꯄ ꯇꯥꯕꯅꯤꯗꯅ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯅꯤꯅ ꯏꯅꯤꯡꯊꯧ ꯌꯥꯊꯪꯅꯤ꯫ ꯆꯠꯄ ꯇꯥꯕꯅꯤ, ꯑꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ ꯑꯣꯏꯔꯨꯕꯅꯤꯅ, ꯅꯠꯇ꯭ꯔ ꯏꯇꯥꯎ ꯈꯥꯒꯦꯝꯕ? ꯃꯥꯅꯦ, ꯋꯥ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯣꯏꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯂꯥꯟꯐꯥ ꯐꯥꯔꯒ ꯊꯝꯃꯤꯕ ꯂꯥꯟꯃꯤ ꯈꯔꯗꯣ ꯅꯤꯡꯊꯧꯗꯨꯒꯤꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯂꯣꯏꯕꯒ ꯊꯤꯟꯖꯜꯂꯨꯔꯒꯅꯦ ꯄꯤꯖꯅꯕ ꯇꯧꯔꯣꯏꯗꯣ, ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯇꯨꯝꯊꯈꯤꯅꯕ꯫ ꯍꯣꯏ ꯄꯥꯕ, ꯊꯤꯜꯂꯨꯒꯦ꯫ ꯑꯗꯨ ꯄꯥꯕ, ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯂꯥꯟꯃꯤ ꯈꯔꯗꯨꯒ ꯃꯁꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯒꯤ ꯀꯩꯁꯨꯝ ꯁꯪꯗꯒ ꯊꯝꯗꯒꯤ ꯀꯥ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯆꯥꯉꯥꯟꯕ, ꯄꯥꯕ ꯍꯥꯏꯒꯦ, ꯅꯈꯣꯏ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯖꯅꯕ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯤꯜꯂꯒ ꯈꯨꯗꯨꯝ ꯆꯜꯂꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ, ꯑꯉꯝ ꯃꯊꯧ, ꯂꯥꯟꯃꯤꯁꯤꯡ ꯐꯥꯕ ꯊꯣꯛꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯀꯩꯁꯨꯝ ꯁꯪ ꯑꯗꯨꯗ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯀꯩꯁꯨꯝ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯔꯣꯟꯕ ꯆꯦꯟꯊꯣꯛꯅꯕ ꯂꯝꯕꯤ ꯁꯣꯏꯗꯅ ꯊꯝꯃꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯌꯥꯎꯕ ꯀꯩꯁꯨꯝ ꯁꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯣꯝꯗꯅꯤ ꯍꯥꯏꯅ ꯄꯨꯁꯜꯂꯒ ꯅꯥꯟꯊꯣꯛꯈꯤꯒꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯍꯪꯕꯁꯨ ꯇꯧꯗꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯐꯥꯔꯒ ꯊꯝꯂꯤꯕ ꯑꯁꯤ꯫ ꯍꯣꯏ ꯄꯥꯕ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯅꯤꯡꯊꯧ ꯊꯧꯉꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯅꯤꯡꯊꯧ ꯆꯠꯇ꯭ꯔꯄꯇꯤꯒꯤ ꯃꯅꯥꯛꯇ ꯂꯐꯣꯏ ꯈꯔ ꯄꯨꯁꯤꯜꯂꯛꯂꯒ ꯆꯪꯉꯛꯂꯝꯃꯤ꯫ ꯊꯧꯉꯝꯕꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯂꯐꯣꯏ ꯂꯐꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯒ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤ, ꯆꯥꯁꯤꯜꯂꯨ, ꯑꯍꯥꯎꯕ ꯂꯐꯣꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯐꯪꯕ ꯂꯐꯣꯏꯅꯤ꯫ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯊꯧꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯐꯣꯏ ꯑꯃ ꯁꯦꯠꯂꯒ ꯆꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤ, ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯈꯣꯅꯦ꯫ ꯑꯗꯨꯝꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯧ꯫ ꯃꯁꯤꯗ ꯌꯥꯅꯔꯕꯗꯤ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯩꯍꯥꯛꯇꯤ ꯀꯩꯗꯧꯕꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯀꯥꯒꯗꯧꯔꯤꯕ? ꯀꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥ ꯏꯊꯟꯇꯃꯛ ꯑꯗꯨꯃꯛ ꯁꯤꯖꯈ꯭ꯔꯒꯁꯨ꯫ ꯃꯨꯟꯅ ꯈꯜꯂꯨꯗ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯕꯂꯀꯥ ꯂꯩꯕꯥꯛꯄꯨ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯆꯠꯂꯒꯅꯤꯗꯣ꯫ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯕꯂꯀꯥꯒꯤ ꯅꯤꯡꯊꯧ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯂꯨꯔꯦꯜ ꯀꯛꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯂꯧꯖꯧ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯂꯨꯔꯦꯜ ꯑꯗꯨꯕꯨ ꯑꯣꯏꯅ ꯂꯧꯖꯈꯤꯁꯅꯤ꯫ ꯍꯣꯏ, ꯁꯤꯃꯗꯤ ꯈꯪꯖꯧꯍꯦ ꯅꯤꯡꯊꯧ꯫ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯐꯔꯦ, ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯍꯧꯔꯣ, ꯑꯩ ꯊꯣꯛꯑꯦ꯫
ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯧꯉꯝꯕ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯉꯝꯕ ꯑꯗꯨ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯂꯦꯝꯕ ꯈꯥꯒꯦꯝꯕ ꯃꯈꯣꯏ ꯑꯗꯨ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯉꯝꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯕ꯭ꯔꯥ ꯕꯂꯥꯀꯥ ꯂꯩꯕꯥꯛꯇ ꯍꯥꯟꯅ ꯈꯣꯡꯁꯥꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧ ꯈꯣꯡꯁꯥꯜꯂꯒꯦꯅ ꯊꯣꯛꯂꯛꯂꯕꯅꯤ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯔꯕ ꯏꯇꯥꯎ ꯑꯍꯨꯝꯕꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯔꯛꯂꯤꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯥꯖꯔꯛꯑꯕꯅꯤ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯕ ꯑꯣꯏꯔꯕꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯣꯊꯥꯈꯣꯗꯅ ꯏꯇꯥꯎ ꯍꯣꯔꯦꯟ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕꯗ ꯆꯥꯛꯀ ꯂꯣꯏꯅ ꯂꯩꯍꯧꯕ ꯇꯥꯔꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯇꯥꯍꯧꯁꯅꯨꯗ ꯑꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯔꯣ ꯍꯣꯏ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯆꯠꯂꯣ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡꯗꯒꯤ ꯑꯃꯃꯝ ꯈꯜꯂꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯃꯗꯨꯅ ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯗꯤ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯑꯁꯤ ꯑꯣꯏꯅ ꯁꯦꯠꯂꯒ ꯆꯠꯈꯤꯕꯅ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤꯅꯦ ꯃꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯝꯂꯤꯕ ꯑꯁꯤꯁꯨ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯔꯣꯜꯗꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯄꯣꯊꯥꯔꯒ ꯆꯠꯂꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯧꯁꯜꯂꯨꯔꯣ ꯏꯇꯥꯎ ꯐꯒꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯌꯦꯡꯂꯨꯔꯒꯦ ꯑꯗꯨꯒ ꯁꯦꯠꯂꯒ ꯑꯣꯏꯅ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯃꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯌꯦꯡꯉꯨꯔꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯂꯦꯝꯕ ꯈꯥꯒꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤ ꯁꯦꯠꯂꯒ ꯃꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯔꯒ ꯕꯂꯥꯀꯥ ꯂꯩꯕꯥꯛ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛ ꯂꯣꯝꯗꯅꯤ ꯂꯨꯆꯤꯡꯕ ꯃꯆꯥ ꯅꯣꯡꯂꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯝꯈꯩ ꯃꯌꯥꯒꯤ ꯈꯨꯜꯁꯤꯡꯗ ꯌꯧꯔꯛꯂꯗꯨꯅ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯂꯨꯆꯤꯡꯕ ꯅꯣꯡꯂꯦꯟꯅ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛꯇꯤ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯈꯨꯜꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯉꯁꯤꯗꯤ ꯑꯗꯨꯒ ꯅꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯣ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯆꯥꯏꯊꯣꯛꯂꯒ ꯉꯥꯛ ꯁꯦꯟꯅꯕ ꯇꯧꯔꯣ ꯐꯒꯅꯤ ꯑꯉꯝꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯟꯃꯤ ꯈꯔꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤꯀꯥꯟ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯛꯅꯔꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯑꯉꯝꯕ ꯍꯣꯏ ꯂꯥꯟꯃꯤꯁꯤꯡꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯈꯨꯔꯥ ꯑꯣꯏꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯟꯃꯤꯁꯤꯡꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯁꯤꯗ ꯅꯈꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡ ꯆꯠꯂꯣꯍꯩ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯆꯥꯛ ꯊꯣꯡꯐꯝ ꯂꯣꯝꯗ ꯆꯪꯈ꯭ꯔꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯣ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯊꯥꯕꯤꯔꯛꯇꯨꯅ ꯑꯉꯝꯕ ꯍꯣꯏ ꯂꯥꯛꯄꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯁꯤ ꯅꯦꯅ ꯇꯥꯅ ꯇꯨꯝꯕ ꯐꯪꯖꯔꯦ ꯑꯉꯝꯕ ꯈꯨꯔꯥ ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦꯕ ꯅꯨꯃꯤꯗꯥꯡ ꯌꯨꯝꯃꯩ ꯊꯥꯔꯤꯕ ꯁꯥ ꯁꯟ ꯍꯥꯠꯂꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯅ ꯇꯥꯟꯅꯔꯒ ꯐꯥꯕ ꯈꯣꯠꯄꯗꯤ ꯌꯥꯎꯕ꯭ꯔꯣ ꯑꯉꯝꯕ ꯇꯥꯟꯅꯕꯒꯗꯤ ꯌꯥꯎꯗꯦꯗ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯗꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯤ
ꯃꯤ ꯌꯥꯝꯅ ꯂꯥꯛꯄꯒꯤꯔ ꯈꯨꯔꯥ? ꯃꯤꯗꯤ 10 ꯈꯛ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯉꯝꯕ. ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯈꯨꯜ ꯑꯁꯤꯗ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯈꯔ ꯑꯃ ꯍꯥꯠꯂꯝꯂꯒ ꯑꯇꯩꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯒ ꯊꯅꯝꯃꯦ ꯑꯉꯝꯕ. ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯕꯁꯨ ꯊꯣꯛꯅꯔꯝꯗ꯭ꯔꯦ. ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯃꯤꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯨꯔꯥ. ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯁꯦ ꯅꯩꯈꯥꯏꯔꯒ ꯇꯥꯟꯊꯣꯛꯑꯒ ꯁ꯭ꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯕꯟ ꯁꯥꯔꯛꯅꯕ ꯂꯥꯂꯣꯡ ꯌꯥꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯨꯔꯥ. ꯑꯗꯨꯗꯤ ꯑꯉꯝꯕ, ꯑꯩꯈꯣꯏ ꯈꯨꯜ ꯃꯤꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯋꯥꯅꯔꯅꯤ. ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯛꯈꯥꯏꯔꯛꯄ ꯊꯣꯛꯂꯕꯗꯤ. ꯈꯨꯔꯥ, ꯀꯥ ꯍꯦꯟꯅ ꯄꯥꯈꯠꯄꯤꯒꯅꯨꯗ. ꯃꯣꯏꯅ ꯈꯨꯜꯁꯤꯡꯗ ꯇꯛꯈꯥꯏꯕ ꯉꯝꯗꯅꯕꯅꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯏꯕꯁꯦ. ꯃꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯈꯨꯜꯁꯤꯗ ꯂꯩꯔꯤ ꯈꯪꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯦ. ꯑꯉꯝꯕ, ꯑꯗꯨꯗꯤ ꯉꯁꯤꯁꯤ ꯂꯥꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ? ꯈꯨꯔꯥ, ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯈꯪꯉꯝꯃꯗꯤ ꯇꯥ ꯍꯦꯛꯇ ꯈꯨꯜꯁꯤꯗ ꯂꯥꯛꯑꯣꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯅꯣꯡꯃꯗꯤ ꯈꯨꯠ ꯊꯥꯅꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯨꯔꯥ. ꯑꯉꯝꯕ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ. ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯅꯍꯥꯒ ꯑꯣꯏꯗꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯥꯟ ꯌꯥꯎꯅꯤꯁꯨ ꯂꯩꯇꯦꯗ. ꯈꯨꯔꯥ, ꯀꯔꯤꯝꯇ ꯋꯥꯒꯅꯨꯗ. ꯑꯩꯈꯣꯏ ꯂꯩꯔꯤꯀꯥꯟꯗ ꯀꯔꯤꯝ ꯇꯧꯔꯣꯏꯗ ꯈꯨꯔꯥ. ꯑꯗꯨ ꯈꯨꯔꯥ, ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯕꯗꯤ ꯌꯨꯝꯗ ꯆꯪꯉꯒ ꯄꯣꯊꯥꯅꯕ ꯍꯥꯏꯕꯤꯔꯣ. ꯃꯔꯝꯗꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯂꯥꯛꯁꯤꯜꯂꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯅꯤ ꯈꯨꯔꯥ. ꯍꯣꯏ ꯑꯉꯝꯕ, ꯃꯈꯣꯏ ꯂꯣꯏ ꯀꯤꯁꯅꯨ. ꯑꯗꯨꯒ ꯆꯪꯈ꯭ꯔꯒꯦ. ꯑꯗꯨ ꯈꯨꯔꯥ, ꯁ꯭ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕꯤꯔꯣ. ꯃꯌꯥꯝꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯁꯤ. ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯂꯣꯝꯗꯅꯤ. ꯉꯁꯥꯏ ꯑꯌꯨꯛ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕ ꯇꯣꯝꯊꯤꯟ, ꯂꯦꯝꯕ, ꯈꯥꯒꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯜꯋꯥꯏꯔꯛꯂꯝꯃꯤ. ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯒꯤ ꯑꯌꯥꯡꯕ ꯑꯁꯦ ꯈꯔ ꯍꯜꯂꯣꯅꯦ. ꯊꯧꯕꯗ ꯇꯞꯅ ꯑꯃꯨꯛꯇ ꯊꯧꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯃꯁꯥꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜꯒꯤ ꯑꯌꯥꯡꯕ ꯑꯗꯨ ꯈꯔ ꯍꯟꯊꯔꯒ ꯊꯧꯔꯝꯃꯤ. ꯇꯥꯎ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ? ꯑꯣ, ꯌꯥꯔꯦ. ꯑꯩꯈꯣꯏꯅ ꯌꯥꯡꯅ ꯊꯧꯔꯁꯨ ꯇꯞꯅ ꯊꯧꯔꯁꯨ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ. ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯌꯧꯔꯒ ꯃꯤꯐꯝꯒ ꯄꯥꯡꯊꯣꯛꯔꯁꯤꯀꯣ ꯏꯇꯥꯎ. ꯆꯥꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯇꯨꯝꯃꯁꯦ. ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯏꯇꯥꯎ. ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧꯅꯒ ꯋꯥ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯥꯎꯒꯗꯕꯅꯤꯀꯣ ꯏꯇꯥꯎ. ꯑꯁ, ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗ ꯏꯇꯥꯎ. ꯅꯤꯡꯊꯧꯗ ꯑꯩꯈꯣꯏ ꯋꯥꯔꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ. ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯃꯤꯐꯝ ꯑꯗꯣ ꯄꯥꯡꯊꯣꯛꯑꯁꯤ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ. ꯑꯗꯣ ꯃꯣꯏꯒꯤ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯆꯥꯎꯅ ꯑꯗꯨꯝ ꯐꯖꯩꯅꯦꯀꯣ. ꯍꯥꯏꯕꯗꯤ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯄꯦꯕ. ꯑꯗꯣ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏꯒꯤ ꯈꯥꯔꯤꯕ ꯐꯣꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅꯗꯤ ꯋꯥꯡꯉꯤꯅꯦ ꯏꯇꯥꯎ. ꯑꯗꯨꯝ ꯋꯥꯡꯉꯤ. ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯔꯝꯕ ꯂꯥꯂꯣꯡꯗ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯈꯪꯐꯝꯒ ꯈꯪꯗ꯭ꯔꯦꯗ. ꯑꯣ, ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯣ. ꯃꯀꯣꯛ ꯂꯩꯕ ꯏꯇꯥꯎ ꯊꯧꯉꯝꯕꯅꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ. ꯊꯧꯉꯝꯕ ꯍꯣꯏꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯁꯥ ꯌꯥꯏꯔꯒ ꯂꯨꯆꯤꯡꯕ ꯃꯆꯥ ꯃꯌꯥꯝꯒ ꯀꯣꯏꯁꯤꯜꯂꯒ ꯐꯝꯃꯒ ꯂꯩꯕ ꯑꯗꯨꯝꯅ ꯉꯁꯤꯁꯨ ꯂꯩꯔꯝꯃꯤ. ꯇꯣꯝꯊꯤꯟ, ꯂꯦꯝꯕ, ꯈꯥꯒꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯝꯃꯒ ꯊꯧꯉꯝꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ. ꯇꯣꯝꯊꯤꯟꯅ, ꯏꯇꯥꯎ, ꯉꯁꯤꯁꯨ ꯁꯥ ꯑꯅꯧꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯌꯥꯏꯔꯤꯁꯦ. ꯀꯗꯥꯏꯗꯒꯤ ꯁꯥ ꯑꯅꯧꯕꯅꯣ?
Ngaranggi ko alam ni Dita. Iba, ngaranggiduti loina sanaramanida. Ngarang adum loisilamanida. Itaw, gisi sumdaw male. Itaw, nuehum halwai rabo. Aidi, nakoina hayeng ayuk halwai ra kadra khaluraga. Itaw ningthau, adum halwaire. Sum tanjalaba koise. Ado itaw ningthau. Migi lepakta nara ukha da yarik pa ado. Kadaidagi waba chanida. Adogi hek yengba loibaga adum halwai rabanine koise. Adu itaw, sana kunungi pibamdi kamdo hoge. Itaw, aikoigi sidagidi makoigiduna khara henbagum tawine. Haibadi balaka lepaki sana kunung ado chawsu khara adum chawi itaw. Adudi hayeng ayuk mifam macha ama pangthoasi. Ngasidi thienge. Madumagni aikoina pamjabasu itaw ningthau. Pamgani ai khangeba noi. Sangraba lambidu yangoi sagol yangna thoraga halwai raklabanina. Yamna sangbadi oirida itaw ningthau. Ado, aikogi sak loigraba. Loiradi chathoga tumma changrage. Itaw, loirabanida loibabudi. Aduda ahawbasidi chadabi lami sing thongiba sak hinjang ado chaba taredana adudi. Aidi sa yaribase masjid ama phaga pukradabani. Puginu itaw, mundribani. Mundribasi sargane hayeng ayu amuk nakhong hamdaraga lan yawba amuk ngamdanabani. Aduna tum hena phareda itaw ningthau. Thangdi kadai. Akhoi bok chadri. Khunamjina thajalakani deita. Somdana khelta leba ki lanjena khiba ningthau Chhatrapati gi machanupa Devan amadi mama hoido mina uroidaba chinunggi mafam amada leiramme. Hojik makhoi numidangi chak chaba loiredana mama machamadi lami kharaga wari sanaramme. Ibungo, aikoy sumaina sumlaybanadi kanaroi khali. Aikoygi lanmi leitribasi lanmi semkatnaba tawsi. Ima, nasasu khallebani. Aduda hauji, aikoina tho'ub haibase. Yengnabagi lami sing uba thengaba thoklabadi aikoi mu kuitan tanarakani ima. Adu oiragana nahak yaudrabasu lanmi leiribasi thadokro. Khul singda sangduna khulgi nupa nahasing lanmi yauhannanaba. Imana haribadasu yai. Adudi hayengdagi dum lami singse thagrage ima. Asi hairaga nakalla phamiba lami sing aduda onsillaklami. Lami sing nakhoi iman haise gyan tareko. Adun hayengdagi nakhoi khongsankro. Phagani macha ibungo. Ado ibungo, yeknabagi lanmi singbu kayam yamgieba. Aikoygi lanmi atuk yamna yamkrabasi maitiba pirakribase. Ima, yengnabagi lamidi aikoina yam helida makhoidagi yamba. Adudi kamaina aikoina maithiriba. Ima, moigi lanjangse maikei anidagi tawre. Aduga maikei amadagi landaraiba lami sing aduna aikoigi sana thonga chobado hangtu aga changakpana aikoi maithiba nanggibani ima. Nakalda sanglakliba lanmi sing kayam yamgi. Aduga kamaina sanga ino. Ima, tel thori hapaga mathakta kakhatlaga kakhalakpani makhoi. As hazana nga amadi hadobani ibungo. Ngakpubudi ngaida ima. Aduda tenjai maya ama sulep leptana kapsalakpa aduda ngakam khangdana larikanda yengnabagi lami singdo mathak yoksilakpani ima. Mukhoini mathak yorakpadi onthokna thukhre ima. Adudi mathak yaurakliba yeknabagi lanmi singdo phat hatokpa yadro. Aikoygi atuk yam leiraga lanmi. Ima, mathak yauriba lami singdugi mamangda aikoigi lami sing koina lekpa ngamde ima. Hekta laimaida bam hekta tuki. Yamna sada landa haibaro lanmi singdo. Ima, fajana haimoy. Aduga mukhoigi hakchangda khulai mari manga su yaure. Madugi khulai singdana mafam matangni matong ina sindana
시신하ꯔꯛꯄꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯝꯃꯤ ꯂꯣꯏꯅ ꯍꯜꯂꯛꯂꯤꯕ ꯑꯁꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯅꯅꯤ ꯑꯗꯨꯗꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯥꯌꯣꯛꯅꯕ ꯋꯥꯒꯗꯧꯔꯤꯅꯦ ꯏꯃꯥ ꯈꯔꯗꯤ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡ ꯄꯨꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯊꯤꯔꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯏꯃꯥ ꯇꯨꯝꯕ ꯆꯪꯈ꯭ꯔꯒꯦ ꯅꯣꯏ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯇꯨꯝꯕꯤꯔꯨꯔꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯅꯔꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯃꯊꯧ ꯄꯨꯕꯒꯤ ꯃꯇꯝ ꯇꯥꯗꯕ ꯂꯥꯟꯃꯤꯁꯤꯡꯗꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯔꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯁꯣꯝꯗꯅ ꯃꯅꯥꯏ ꯆꯥꯎꯊꯣꯛꯑꯦꯗꯨꯅ ꯅꯤꯡꯊꯧ ꯊꯧꯉꯝꯕ ꯂꯩꯃꯔꯤ ꯃꯤꯆꯅꯨ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯑꯌꯨꯛꯀꯤ ꯑꯆꯥ ꯑꯊꯛ ꯁꯪꯒꯣꯝꯅꯆꯤꯡꯕ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯇꯧꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯔꯤ ꯍꯥꯞꯆꯔꯛꯈꯣꯒꯦ ꯆꯥꯎꯊꯣꯏ ꯌꯥꯔꯅꯤꯗ ꯌꯥꯝꯅ ꯆꯥꯁꯤꯟꯕꯒ ꯌꯥꯄꯣꯠꯇꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯏꯇꯣꯟ ꯁꯪꯒꯣꯝ ꯂꯩꯔꯤꯕꯣ ꯁꯪꯒꯣꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯖꯔꯤ ꯍꯩꯖꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯝꯗꯨ ꯄꯨꯔꯛꯂꯒ ꯃꯖꯥꯏꯕꯨꯡꯉꯣ ꯉꯥꯟꯕꯒꯤ ꯁꯪꯒꯣꯝ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯩꯔꯝꯃꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯌꯥꯎꯗꯦꯀꯣ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯎꯗ꯭ꯔꯕꯗꯤ ꯐꯔꯦ ꯑꯗꯣ ꯅꯣꯏꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯉꯒ ꯈꯔ ꯍꯪꯕꯤꯌꯨꯀꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯪꯖꯒꯦ ꯑꯗꯣ ꯀꯪꯂꯩꯉꯥꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯤꯐꯝ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯨꯔꯣ ꯑꯃꯨꯛꯇ ꯐꯒꯅꯤ ꯄꯥꯕ ꯈꯪꯍꯟꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯀꯪꯂꯩꯉꯥꯛꯄ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯔꯒ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯤꯐꯝ ꯃꯆꯥ ꯑꯃ ꯐꯝꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯤꯐꯝ ꯃꯆꯥ ꯋꯥ ꯈꯟꯅꯕ ꯑꯗꯨ ꯌꯥꯎꯅꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯡꯂꯛꯂꯗꯨꯅ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯊꯧꯉꯝꯕꯁꯨ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯔꯕꯅꯤꯅ ꯀꯥꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕꯁꯤꯡ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯠꯊꯥꯔꯕ ꯃꯇꯨꯡ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛ ꯇꯝꯅ ꯈꯣꯡꯁꯥꯜꯂꯗꯕꯅꯤ ꯑꯗꯨꯒ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯌꯥꯔꯦꯀꯅꯤꯀꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯆꯥꯎꯔꯥꯛꯄ ꯌꯦꯛꯑꯁꯤ ꯍꯣꯏ ꯏꯇꯥꯎ ꯌꯦꯛꯊꯣꯛꯑꯁꯤ ꯑꯗꯣ ꯏꯇꯥꯎ ꯍꯣꯏꯅ ꯑꯗꯨꯝ ꯌꯦꯛꯊꯣꯛꯄꯤꯔꯣꯅꯦꯀꯣ ꯏꯇꯥꯎ ꯍꯣꯏꯅꯁꯨ ꯎꯔꯛꯄ ꯍꯥꯏꯗꯣ ꯊꯣꯛꯂꯤꯕꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧ ꯌꯦꯛꯊꯣꯛꯆꯔꯛꯂꯒꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯔꯛꯄ ꯕꯥꯂꯥꯀꯥ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯇꯝ ꯆꯪꯅ ꯌꯦꯛꯂꯝꯃꯤ ꯏꯇꯥꯎ ꯌꯦꯛꯄ ꯂꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯏꯇꯥꯎ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯔ ꯃꯨꯟꯅ ꯁꯪꯅ ꯌꯦꯛꯂꯤꯕ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯑꯣ ꯂꯥꯟꯃꯤ ꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯂꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯇꯦꯜ ꯑꯆꯧꯕ ꯑꯁꯤꯗꯤ ꯃꯣꯏꯅ ꯍꯦꯜꯂꯤꯅꯦ ꯃꯁꯤꯡꯕꯨ ꯌꯥꯝꯅ ꯈꯤꯜꯂꯤ ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉꯒ ꯁꯣꯛꯅꯕ ꯌꯥꯔꯔꯣꯏꯗ ꯂꯥꯟꯐꯝ ꯑꯁꯤ ꯈꯔ ꯂꯨꯒꯗꯧꯔꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯒ ꯁꯣꯛꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯥꯂꯣꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯒ ꯐꯖꯅ ꯈꯪꯍꯟꯈꯤꯔꯝꯃꯤ